ngasigi larik phongba chummi larik phongba numini larik ki definition jengo gadi larik haiba jada basu jai adumana mak akhoi na angang oi dagi thengna pura apik pa larik singthu larik haina sum hairi saukhalak pagi matung ina larik ki definition se tongan na pinare akhoi na tamjara pamapi larik ha dusu page jam banati ngasigi sisu page jam de booklet over jai pamphlet over jai adogi bathakta akhoi gi handaki larik se larik nai na sum laujare adubu handbook upai larik textbook nati textbook ama semada maki formality mayam ama lei lan bajati spelling power lan bajati duga reference book handbook haibesidi adudigi khajik thaido abagusu hoina kaide andaki larik sida textbook natabani na textbook ka manadana iramagasu mayam na ngakpigani haina khali textbook nati aikoi se student na tamnaga basunati school da pigada basunati reference handbook asin manungda lali chummi asina phajade mayam ama sale bajai adubu pikra bachena tara trukna panba larik nasa asida neidar khiba ohum sukna neinarappa loiba leitraba asina di larik se mati magun jamna leiba larik amadi oire haiba matamda akhoi naw mani kuma nawrem chana hairab mapi larik se faidagi important ne adumakna masigi larik su jamna important larik aman ohum changna neinawda loiba leitring su phawde jamati magun lei ana lam dagani ngasai na loiram mani hena khanje asida aina haijani ngai panjani ngai basi hairi ba ngasigi baru oina naina ki bada ai ba larik phongna te koma se mari larik ai bani larik se bu i bani larik ai ba ekoi goja Champalal ekoi gi goja inau no neyen ro hadam ba goja ekoi gi Manipuri nauriam cha makhoi ahum se ekoi gi barak bheli gi di Manipuri Meetei Mayekki gi di expert makhoi ne expert oina 2025 ki June thada June gi aroi bada makhoi no oja mayam ama training pigrabani makhoi lana piram gadra maki mot ka pigibra expert singa kamai lana grino handak iri bisu expert amne irakpani thoina lalam gani haiba ei thajaba leiti tariba asoi ba khadi leramgani lan ba ka soi ba su khene soi ba is printing mistake or ka jai or slip of pen hoi gi ba jai ai khoina tau ki bada adu pulan lana iramgani haiba dei thi khajede haiba hoi ku se expert natani aduga Manipur da kari sanari parents body da taramba maung de le haibisu khanaraga expert ahum singsina makhoi ahum tanate aikhoina matam duga khanje gi expert se jami taramani manga sui makhoi miyamna khaminaraga amatta oiba maikeida andaki sida paduri bas larik su lalamba jai makhoi ahum gi miyengda chumamba su jai amagi miyengda chumamba jai mai miyengda lalamba jai textbook nata banina textbook ki like to jenga sidi lale haiba se ko da khang akhoi notebook pawa matamda notebook se lane ire I haiba se ko na da khang aduna lalabasu sum thokpagi pirom se kitang waga do bolei bani na lalasanu mase aina haijane ngise chuma mame chume textbook sijinari ba mama mapa duna reference atopa like suma yama putho angoni adu jenga lali chumi se sum khang kan adu anu bai ni sel number koi su lali haiba se khang da ba jai adu tauri base mamang de lei hiba larik singduna parents khudimata jauna ba silam da base government school da su chang na ba silam da ba asina ahan ba larik tinate atopa even mananga se inaun mani kumana haibirami oja basandagi matamda larik si haita persona phonge adugi phongi ba larik se aikoi angang singda na taga parents singda mama apa oiba singda nung manung da jauna ba sin khibra sin khidabra haibasi ai khang ai matamda Sahitya Parishad jaujadri adu Sahitya Parishad jaura aba matung sidadi thogai ba thodok se ekoi soidana ama di handbook mathau tani textbook ta di haiba kok na sakna ko igedabani haiba wafam se jaude samna
ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯑꯣꯏꯒꯗꯕꯅꯤ ꯑꯦꯁ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯌꯥꯎꯗꯦ ꯃꯗꯨꯅ ꯑꯣꯇꯣꯃꯦꯇꯤꯀꯦꯂꯤ ꯀ꯭ꯂꯥꯁꯇꯗꯤ ꯂꯥꯏꯔꯤꯛ ꯇꯦꯛꯁ ꯕꯨꯛꯇꯨꯗꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯌꯥꯎꯗꯕꯅꯤꯅ ꯑꯉꯥꯡꯗꯨꯅ ꯑꯣꯖꯥꯗꯨꯅ ꯇꯥꯛꯄꯤꯔꯁꯨ ꯑꯉꯥꯡꯗꯨꯅ ꯂꯥꯏꯔꯤꯛꯇ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯃꯃꯥ ꯃꯄꯥꯅ ꯍꯥꯡꯗꯣꯛꯑꯒ ꯂꯥꯏꯔꯤꯛꯇꯨ ꯇꯥꯛꯄ ꯉꯝꯃꯣꯏ ꯀꯔꯤ ꯍꯥꯏꯅ ꯄꯥꯗꯣꯏꯅꯣ ꯈꯪꯉꯣꯏ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯋꯥꯈꯜꯂꯣꯟꯁꯦ ꯊꯝꯖꯔꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯇꯧꯈꯤꯕꯅꯤ ꯃꯃꯥꯡꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯐꯣꯡꯅꯈ꯭ꯔꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯥꯟꯅꯁꯨ ꯐꯣꯡꯉꯤ ꯑꯗꯨꯕꯨ ꯒꯥꯔꯖꯤꯌꯟꯁꯤꯡꯒꯤ ꯃꯈꯨꯠ ꯌꯧꯈꯤꯕ꯭ꯔꯥ ꯌꯧꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯄꯥꯏꯈꯠꯆꯈꯤꯕꯅꯤ ngasi chahi ekhoi chauthoi ekhoi gi mayek sina larik tamba phange chahi ma hogre madugi maru ibadi tanana role loki ge MLPC haibiri hogi adu dek Manipuri Sahitya Parishad loina loop kaya masi function changjan gi bani ama ani tana ti pona mana collectively ekhoi na effort to piragal hu sunak tani adu hauji chahi ma phawwa chahi ma helaba phawbu sida ngasi ekhoi Sahitya Parishad ki banner da bangla mayeng na sum sijinari kadi gino ai sama so hang ekhoi siga phami ba mayam se Meetei Mayek da ima mai ekhoi gi ima mayek haitare kari ipai be mayek hai ga dai hai jawangam jate si matang da ase hujo khangri bai ekhoi se tamsi tammu pagada bani haina lauri bai ekhoi se khangri ba kari masing phai de ekhoi gi sotha ba angang di to asi guardian di to asi ekhoi se ngai ba ise khangri asi khangnaba amutang ekhoi si jaragadi mathangi ekhoi gi banner sing da Meetei Mayek ne loine ilasi ekhoi na banner atopa school gi signboard da mafam da hainai kari gi bangla ni tu no Meetei Mayek ne gidawne isem Sahitya Parishad banner da jingbiu ni hojik su ekhoi paba heroye kari gi heroi du no aite sanu na ekhoi khona rap tu ni hais iram ni se kari no thiraga sumaina continue chathagradadi ekhoi heibang amaro sat lawn onthok ta bajade jari mai kai ekhoi gi mayek ta banner isi asi ai gi appeal ma khakni ai samak so pamjai aina malai hojikti leibe ai mata panam ta haigani adu president secretary aga mathau singna jabi gi upai lite ai di jabi haina ai mayam na masigi afan tan thamjari mathangi thabak thorom khudi makta haiba thabak sinsida ai koi asumuk chathana bone se atei di kesu hajin ngalite ngasi di khoina jam phajaba ai khoina khangdaba ta daba atam kuina kana torpa ꯑꯩꯈꯣꯏꯅ ꯃꯤꯇꯤꯡ ꯆꯠꯄꯗ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯂꯩꯅꯔꯣꯟꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕ ꯐꯪꯗꯕ ꯃꯌꯥꯝꯅ ꯇꯥꯖꯩ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯆꯥꯎꯊꯣꯛꯆꯩ ꯑꯗꯨꯅ ꯐꯖꯅ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯒ꯭ꯌꯥꯟꯁꯤ ꯏꯝꯄ꯭ꯔꯨꯚ ꯑꯣꯏ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯗꯨ ꯁꯣꯏꯅ ꯑꯣꯏꯕꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯊꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯕꯨ ꯄꯨꯝꯅꯃꯛ ꯅꯩꯅꯈ꯭ꯔꯦ ꯑꯩꯁꯨ ꯑꯦꯛꯁꯄꯥꯔꯠ ꯅꯠꯇꯦ ꯐꯤꯜꯁꯤꯗ ꯆꯨꯝꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯖꯕꯒꯤ Larik heitrabasu larik ta thawai jaujabagi mayam rachi tinna asigumba kano se larik phongba khotba gai bis ge jaujabani bahi krase haijaraga ai mayam da bidai lo thank you